Chandel District ki Chokhat Thaurangi matangda paikhatnabagi damak CM na Anal Tribe Union ga wari sanakre. Justice Balbir Chauhan Manipur Violence Inquiry Commission ki chairperson oina nauna hapkre. Manipur crisis ka mari lainana CBI na paikhatlakiba charge sheet ki copy sing victim sing da pinaba SC na direction pikre. Security forces na Tampaki district singda chathakiba such operation singda UG Mapan Fare Camp Sing Tugai Kre. Amasung MLA Vungzagint Valte Misiga Mari Lainana CBI na Thagatliba asi Athubada Losinna ba Zumi Council na Center da Taksin Kre. Krumzari ISCOM Manipuri Pau Mining Tabiri ba Khwaipum na Makpu Taram Okchari Hozik Pau Sandong na Pizari. Chief Minister Yumnam Khemchan Singh na ex Thagatpa post amada ngarang mahaki official secretary ta Anal Tribe Union ki president PS Mohiring na Luching Union asigi Thaumi Singa unaduna Chandel district ta paikhatpa yaba Chokhat Thaurangi thabak singi matangda khananaina kri hairi mahaki post asina makha taraduna hai union asigi president yauba Luchingba Singh adubu mahakna Taram na okibaga loinana constructive interaction sing taunaki unakiba aduda Chief Minister gi Maikaidagi state asida tung koiba santi amasung amaga nungsi chanana hingminabagi commitment sing na honana ningsingki baga loinana Chandel district ki oina khongzel yangna infrastructure development tauba amadi lambi thong fagat handuna hiram khuding makta chokhatpa purakna ba hotnagani haiki Anal Furup asi Chandel district ki oina khwaidagi chauba scheduled tribe amani Furup asi Manipur gi Kha Thangba Myanmar ga tainaba mafam singda khundari amadi Furup asi Manipur gi khwaidagi liraba tribe Furup amani Anal gi oiba topa lond nat amadi culture leizai aduga naga singa yamna naksinana chatminari Anal Singh asi Churachandpur amasung Thoubal district ki mafam kharada khundabada natana mapung oina Chandel district ta khundari amadi Chakpikarong asi Anal Singh gi yamna maru oiba subdivision amani Center government na hanagi Supreme Court ki Justice Balbir Singh Chauhan Manipur da thokliba Kanglup ki irang asibu thizinna ba sem kiba Commission of Inquiry ki anoba chairperson oina hap kre hairi Justice Balbir Singh Chauhan bu Commission asigi anoba chairperson oina Central Government hap kiba asi Commission asigi chairperson oiriba Justice Ajay Lambana Commission ki chairperson Famdagi resign taukibadagi ni hairi aduga nauna commission gi chairperson oina hapkraba Justice Balbir Singh Chauhan na tha asigi March ki tang amadagi commission asigi chairperson oina thaupuba hauragani haina government na thokpa order amagi matung inna fongdokli hiram asiga mari lainana Ministry of Home Affairs MHA Government of India na official gazette fongkre hairi inkum jalising aniga supna kunhumdoi gi megi ahumdagi haukiba Manipur ki Kanglup ki irang asiga mari lainana Center Manipur Praja Miyam gi yaifana ba khalaga Commissions of Inquiry asi chahi adugi megi mari the same kiba commissions adu hanagi Guwahati High Court ki Chief Justice Ajay Lamba Luchinki commission asina thokiba irang singi Tangkak Singh irang asi karamna haurakibano haibana chingba prop Taugani Manipur da thokliba irang sing adu authority natraga individual sing da asoiba laikiba natraga violence amasung riot
haurakpagi matam chana administrative measures sing lokhat khibra haibana chingba sing kupna yengsingani panel asina amuk lanai miyoi natraga organization singna complaint sing su yengsingani ningsing bayabadi Inkum jalising aniga supna kunhumdoigi megi ahumdagi Manipurda haurakhiba kanglup irang asi Maitai singna scheduled tribe status pibinaba Jangsil Lakhiba Khongjang Adugi Mayokta Chingi District Singda Tribal Solidarity March Chatpadagi Irang Asi Khangchau Chokthokibani Irang Asida Miyoi Chaniga Humfugi Punsi Loikre Amadi Miyoi Lising Humfuro Mayum Maikai Mai Thaduna Laifam Leitabadagi Relief Camp Sing IDP Sing Oina Leiri Inkum jalising aniga supna kunhumdoigi megi ahumdagi Manipurda haurakhiba kanglupki iranga mari lainana thaukiba violence oiba thaudok singa mari lainana Central Bureau of Investigations CBI na laukiba case sing adugi charge sheet sing victim oiriba singda copy oina pinaba Supreme Court na direction pikre hairi Supreme Court na Maharashtra Police ki hanagi chief Dattatray Patsalgi Jikarbu Manipurda thokiba irang sing adugi investigation tawduna lokhat khiba criminal case sing yengsinaba sinakhiba adugi report oina mahakna Supreme Court ta paikhatlaba matung Supreme na direction asi CBI da pikibani hairi Patsal Jikarna mahaki report Manipurda Thokliba irang asiga mari lainana CBI na Special Court Violence Criminal Case ka mari lainaba charge sheet kun thagat lagani aduga hauzik case taruk investigation tauri tha taruk ki matungda investigation loisalagani hairi Supreme Court Chief Justice Surya Kant Justice Joy Malia Bangchi amasung Justice Biful M Pancholi na CBI da Manipur State ki lemhoriba violence case singi investigation sing matam chana loisinduna charge sheet sing Thagalaknaba Kanganki Amaromda Inkum Jalising Aniga Supna Kunhumdoigi Megi Marida Thobal District Mafam Amada Kangluki Iranga Mari Lainana Kuki Nupi Ani Miyamna Mafi Thongdana Khongboi Naduna Pukibagi Thogdokta victim Oiribi Nupi Ani Natraga Makoigi Imung Manungi Miyoi Singh case Asiga Mari Lainana accused ki bail hearing Supreme Court ta Chahi Asigi March ki Tang Mapanda Pangthokadauriba Asida Karak Naba Kangalakre Supreme Court ki order asi tha asiki tara mapanda Chief Justice Surya Kant Justice Joy Mala Bangchi amasung Justice Bipul M Pancholi gi bench na Y Zibam Kauba petitioner amana tharakhiba bail applications amagi hearing chatharaba matung pass tawkhibani bail applications asida CBI amasung miyoi Khatana respondent oiri Supreme Court ki order aduda victim oiribi Singh natraga makhoi parents Singh na Supreme Court ta March ki tarama panda chathagadauriba bail hearing asida makhoi gi wa Singh taba darkar oi haiki karigumba victim Singh amadi makhoi gi imung manung Singh court asida appear tauba Pamlabadi Senior Counsel Khanduna makhoi gi oina lemna legal aid pigani makhoi gi Chathok Sint Laifam Chafam Singhi expenses sing court na loina singan putokani hairi masi Mathakta Secretary District Legal Services Authority Kangpokpi the Supreme Court order asi victim amasung makhoigi imung manung singda khanghanaba direction pi kibaga loina na victim singi local dialect khangba miyoi ama bu assist tawhanaba khanghalaki Security Forces ki apunba team singna pungnifunipan asida Tampak District ki tongan ba mafam singda chatakhiba such operation singda lalholup singi kedar mapan faba ngamkhibaga loinana lalhoba singna sadna thamlamba camp ani thugaikre hairi Manipur Police ki bulletin matung inna aina thinkraba lalholup Revolutionary People's Front RPF ki Armed Wing People's Liberation Army PLA ki kedar ni haiba miyoi manga Imphal West Imphal East amasung Thoubal District
singdagi faba ngamkre hairi police na farba miyoi sing adudi moirangthem Janison Singh chehi kuntaruk longjam yaifaba angom chehi kuntra thingom Mehenjit Singh chehi kunithoi ngangbam Derek Singh chehi kund amasung Chinga Kamt Rocky Singh Jay Kuntranipani Hairi. Security Forces Singna Imphal West District ki Mafam Singda Chatakiba such Operation Singda Aina Ting Krabalalolo People's Revolutionary Party of Kanglei Park Pripa ki Kader ni Haiba Miyoi Ahum Thokchom Ras Singh Jay Kunmanga Nahakpam Sibananda Singh Jay Kuntranithoi Amasung Devia Mongjam Devi Jay Kunmapan Fabangam Kibagaloinana Police Custody Remand Lokthakre Hairi Makhatana Security Forces Singna Imphal East District ki Khongman Zone 3 da Chatakiba Operations Amada Lalhulup Kangleipa Communist Party KCP ki Kedarni Haiba Prithibiras Moirangthem Jay Kuntaruk Fabangam ki Hairi Security Forces Singna Faraba Lalho Lup Singhi Kader Singh Asida Chatakiba interrogation da Funkiba information ki matung inna Security Forces Singna Kakching District ki Waikhong Police Station ki manung chanba Kakching Kuno Pamchau Chingsang Paringda Chatakiba Joint Operations Amada Life Round Tara Yauba Magazine Galonana AK-56 Rifle Ama Single Barrel Breech Loading SBBL Gun Ani Double Barrel Breaching Clothing DBBL gun ama .32 pistol ama life round manga 36 hand grenade ahum Imildine class 2 explosives ahum detonators ahum .303 ammunition janiga yankai taruk 5.56 45 mm ammunition nifu nipan stun cell ahum tear smokes grenade ama baofeng handset ama camouflage helmet ama amasung gani bag ama fagat pangam ki hairi Security Forces ki atopa operations amada Imphal East District ki Irilbong Police Station na konba Lairo Chingi Mafam Singh da Chatakiba such operation da AK-56 rifle ama .303 rifle ama single barrel gun ahum AK magazines ani HE.36 hand grenade ahum 51 mm mortar bomb ama live round ammunitions nifu taruk .303 empty cases kuntra Kenwood handset ama amasung MP5 holographic side ama fagat pangam ki hairi Churachandpur District ki Tribe Singhi Apex Body ama Oiriba Zumi Council na Thanlon Assembly Constituency ki MLA Vungzagin Valte Misiga Mari Lena Central Bureau of Investigation CBI na Tigatliba asi Atuba Matamda Loisinaba Central Government na Taksin Kre Churachandpur District Administration ki Kuthangda Zumi Council na Union Home Minister Amit Sahada Pisin Kiba Memorandum Aduda Panbat Pendaba Amaga Loinana Center na MLA Vungzagin Valte gi Damak Justice Purakpa Ngamdre Haina Fongdoki Laikhidraba MLA Vungzagin Valte Manipura Irang Haurakhiba Inkom Jalising Aniga Supna Kunhumdoi gi Megi Marida Nagamapal Rims Road da Mob Singi attack da Yamna Tina Soktuna Laikat Nakibani Council Asina Hai CBI na Misi Asigi Matangda Matam Sang na Loba Maram na Miyam Sing Kuisaw na Hale Amadi Prop Adugi accountability da thazaba walakle hairi Indian Constitution ki Article 355 palladuna state amada internal disturbances sing thoglabadi Madu Constitution na piriba center na state adubu ngak sen gadabani haiba provincent ngak na Chatuna CBI na chathariba investigation athubada loisinduna chatnariba sing dandi General Singh Dandi Piduna Justice Purakna Bahona Biyu Haiki Zumi Council Makhatana Center na Afaba Kayat Singh Yatuna Time Bound Dialogue Sinduna Zoo Tribe Singhi Apamba Singh Khana Bina Ba Sinbiyu Constitutional Amasung Administrative Measures Singh Lokhatuna Zinwint Oiba Political Autonomy Thamduna Community Asi Tungkoina Security Leina Ba Sinbiyu Haina Appeal Tauri Manipur gi Fazaraba Jagoi Isaiga Loinana Ahanba Oina Gyan Ratna Sahitya Academy Manipur State na Sinduna Numidini Chupna Gyan Ratna Sahitya Academy National Conference and Cultural Evening 2nd Edition Pangthokre Laibag Asigi Awang Nongpok
Chidambaram star ama oina nungsi chanana amata oina himinari haiba utpa oina Gyan Ratna Sahitya Academy National Conference asi pangthokpani Loktak Hall-da pangthokkiba National Conference ki thauram aduda Imphal West ZP ki chairperson Dr. Laishram Bobby Debina chief guest Gyan Ratna Sahitya Academy Manipur State President Dr. Fanjobam Lanajit Singh na President Dr. Hemchandra Barmant National President Gyan Ratna Sahitya Academy Rajya Samapak West Bengal General Secretary Supernath Roy, Jayostri Sastri Gold Medalist Tripura Dr. Jarna Bani, Educationalist and Literaturist Guwahati Dr. Dibakar Nath, Hara Gopal Banik, Retired Officer Oil and Natural Gas Cooperative Limited Tripurana Special Guest Amadi, Fanjobam Iboton Singh, Sangit Nata Academy Awardee, Retired Pradhan Guru J&MDA, Wangkairakpam Prameshwar, Humanitarian na Guest of Honor Oina Sarukiaki, Thoram Aduda President Gi Warol Piraduna, Manipur State President Dr. Fanjobam Lanajit Singh Nahai, Gyan Ratna Sahitya Academy Asi, Government of India gi unique ID Fanglaba State Ayambada Office Leibaga Loinana Chahi Asigi Me Thadagi International Organizations Ama Oiragadaba Academy Amani Haiba Wafam Thamki Ahanba International Conference Chahi Asigi Megi Kuntrada Nepal gi Kathmanduda Pangthokadauri Ngasi Pangthokliba National Conference Asi Manipurda Kundaminariba Kanglup Kuntrataruk Asi Punna Nungsi Chanana Leminari Haibadu Utnaba Pangthokpani National Conference ki Thauram gi Saruk ama oina Dr. Angom Bembem Chanuna Iba Kanglei Yumban Lont Imoinu Ahongbi Haiba Lairik Fongki Lanchenbi Foods na nauna puthokpa spicy black rice mixture launch tauki baga loinana Thauramga Mari Lainaba Khangsi Khanghaurasi Haina Mingthonba souvenir amasu release tauki Tha asiki kunithogi numidangi pung nipan rom tarakpada Nagalandagi All India Institute of Medical Sciences Gorakhpurda Obstetrics amasung Gynecology da postgraduate tauriba Dr. Nupi ama miyoi kharana karimna ba wahai wata sizinaduna sexual assault tauba honaram bagi All Naga Doctors Forum Manipur ANDFM na akanba mawongda condemn tauduna North East ki miyoi sing maru oina mahairoi sing protection pibinaba marilainaba authorities sing da haizakre thaudok aduga marilainana victim oiribi asina police ta thakiba complaint adugi matung inna tha asigi kunithoigi numidang pung nipalom tarakpa Tamda Mahakna Mall Amadagi Hostel Tamna Halakpada motorcycle Tongba Miyoi Karana kilometer ama makaidagi Haunan Matung Inaraki Tungda Miyoi Singh Aduna racial oiba Wahai Singh Galoinana options remark Utuna Lakna Bahoraki Mahakna Institution Adugi Army Camp Manakta Leiba Gate number 2 Yokselakpada Accused Amana Mahaki Furit Loktoki Aduga accused Amana Mafam Jadana Mangwanda Pai Bahoraki Kudak Adumaktada victim Oiriba na Kanbiyo na lauba matamda accused Singh adu mafam adu thadokuna chain ki hairi hiram asiga marilena na ANDFM na justice amasung accountability fangnaba dabi tauraduna racial discrimination tauba amasung gender based violence tauba singi oina society asida mafam leiti hairi Center amasung state government na internally displaced persons IDP singi rehabilitation taunaba khongthang kaya lokhat labasu irang asina maram oiraga Kangpopi district tagi IDP oina Champhai subdivision gi manung chanba Kaithel Manbi military colony da leiriba IDP kaya na ngarang khongjang changsinduna justice amasung tangdu leitaba pura triba makai makoi mayum da hankiroi haina kholau kaya laukre Kangpopi District Internally Displaced Welfare Committee na Sinkiba Khongjang Aduda IDP Singna Justice for IDPs Haiba Banner ki Makada Play Card Sing Paiduna Manung Mapan Naidana Pukchal Singba Amadi IDP Sing Aduna Mayum da Hanjindrigai Relief Amasung Rehabilitation Mapung Fana Pigadabani Haina Kholau Kaya Lauduna Dabi Tauki Protest ki Saruk Ama Oina KDIDWC spokesperson
Naihoi Chink Vaipai na haikibada thabak oina uthoktana khongthang laukatle hairaga thazaba yaroi. Government ki announcement asina conflict asida awaba nangliba sing kokhanba ngamloi maram asina committee asina IDP sing tangdu leitana hingnabagi damak tung koina chatkadaba rehabilitation amasung dignity piba mathau tai haiki IDP singi maru oina demand sing adudi IDP sing da direct benefit transfer DBT gi facility asi tangdu leitaba hanjilaktriba fauba pibiba inkum jalising aniga subna kunhumdoi gi irang da mangkiba agricultural compensation sing kudakta pithokpa displaced mahairoi singi full education support piba property damage claim sing process tauba hauba IDP imung amamam da lupa lakh ama installment mari thokna piba sing asini masigi matakta IDP sing asina makhogi medical support ningthina piba PMJY gi G housing gi benefits piduna IDP Kuding magta employment status oina lupali sing amamam installment mga thokna piba irang asina manghan takhan kraba kacha yumgi oina lupa lakh tara semi paka yumgi oina lupa lakh tara mga amasung paka yumgi oina lupa lakh kun piba asini hairiba claim sing asi March 13 faubagi manungda yahanba amadi register tawdriba IDP sing khudakta register tawhangadabani hairi amaromda government asina IDP sing rehabilitation tawnabagi deadline asi chahi asigi March 13 da thamli adubo IDP protesters sing asina di tangdu leita ba hanjilaknaba hotnabada paperwork natraga deadline asi hantharoi maram asina IDP sing asi tangdu leita ba hanjilaktriba fawba makhoi mayumda haloi haina khongjang adu changsinki loisalakpada maruiba paw amuka hana pizari Chandel district ki chaukat thaurangi matangda paikhatnabagi damak CM na Anal Tribe Union ga wari sanakre Justice Balbir Chauhan Manipur Violence Enquiry Commission ki chairperson oina nauna hapkre Manipur crisis ka mari lainana CBI na paikhat lakliba charge sheet ki copy sing victim sing da pinaba SC na direction pikre Security Forces na Tampaki District Singda Chatakiba Search Operation Singda UG Mapan Fare Kem Sing Tugai Kre Amasung MLA Vungzagint Valte Misiga Mari Lainana CBI na Tigatliba Asi Atubada Loisinna ba Zumi Council na Center da Taksin Kre Pungza si fawo da pizza ba ISCOM ge Manipuri pau matang sa resenjari amukahana krumsari